Going to have a very successful meeting, I have no doubt. But he's a very tough negotiator. That's not good. US President Donald Trump ki oina lakhiba Asia gi oiba khongsit asida miyoi kyam gi maikei gi yamna khawrang na ngai rakhiba madudi chahi taruklom unarudraba matungda hauji US President Donald Trump amachung China gi President Xi Jinping hairiba luchingba ani asi unaduna hauji US amachung China gi oina leiriba trade ki oiba issue asida wari watai sanakre ख्वाइदगी यामना चावब इकोनॉमी ओइरिबा चाइना अमसुंग यूएसए हाइरिबा कंट्री अनिसिगी लुजिंगबा सिंगना सानखिबा वारी अदुदि यामना कन नेगोशिएशन सिंग चथबा तारगसु चप चाब सोल्यूशन ओइबा याबा नाकल अनिमक्की ओइबा एग्रीमेंट अमतब लाकपा ngamkidre tawbutabo yanaba kharadi lakre lanfam amu thingnaba matamda ceasefire hana poraklaba matungda peace deal na sign kona tawba adugumna haujik leiriba fibam asi US China gi oina leiriba trade war asida ceasefire lakpa gumbani country asigi luchingba president oiriba mioising asi fawba yauduna chatakiba negotiation aduda chap chaba haujik leiriba tension asibu mapung fana lushinba yaba solution oiba yaba deal ama sign tawjadaba taragasu nakal animaki oina kanagadaba wafam kharada yanaba porakpa ngamki 2025 की October 30 South Korea की Busan हाइरिबा मफम असिदा पांगथोकिबा ट्रम्प अमसु सी जिनपिंग की ओइबा समिट असिदा फंगलखिबा ख्वाइदि यामना पॉजिटिव ओइबा रिजल्ट असि इहान हानबदा यूएसए हाइरिबा कंट्री असि की माइकेरी चाइनीज की ओइबा प्रोडक्ट सिंगदा इंपोर्ट तौरकबा मतमदा थमलंबा 57% की ओइबा टेरिफ अदुदगी हंथदुना 47 दा ओइना लाकदरिबा चेई अमसि फाउबगी ओइददि थमलगनी हाइबगी ओइबा वाफम फोंदोखरे 10% तंग ओइबा तारगसु हौजी यूएसए की माइकेरी टेरिफ हंथरकपा हाइबसिदा हौजिक लेरिबा ट्रेड वार असिदा नॉर्मलाइजेशन की ओइबा फिबम खरदि अदुम उबु फंगलग्लिबनी हाइरिबा खुंगतांग असि लाकपगी ख्वाइदगी यामना चावबा मरम असि हौजिक यूएस प्रेसिडेंट डोनाल्ड ट्रम्प की माइकेरी यूएस की ओइना लेरिबा लौमिसिंग की माइकेरी पुथोकपा एग्रीकल्चर की पोलम खरा चाइना हाइरिबा कंट्री असिना नहौनना अमुकसु हन्ना इंपोर्ट तौबा हौरो हाइबगी ओइबा वाफम अदु चाइना की माइकेरी यारखिबदगिनी चैनल असिदसु हाइरिबा इशू असिगी मतांगदा ममांगदा नेलेजक्रे ममांगी सेप्टेम्बर था हौरकपा अमसुंग आगस्ट लोसिलकपगी ओइबा मजम अदुदा यूएसए हाइरिबा कंट्री असिगा चाइनागा लाखिबा ट्रेड वार अदुदा चाइना हाइरिबा कंट्री असिगी माइकेगी यूएस ना तेरि थमजिलकले हाइदुना यूएसए दगी इंपोर्ट तौरंबा सोयाबीन अमसुंग सोरगमना चिंगबा मरु मरांगी ओइबा पोलमसिंग असी ब्राजील दगी ओइना लौखिबदगी यूएस दी यामना चावबा मार्केट लेतबगी ओइबा अचौबा इशू अमा लैखिबा यूएसए हाइरिबा कंट्री असिदा नुंग हवाई पुथोकलिबा लौमिसिंग असिगी माइकेरिगी यूएस प्रेसिडेंट डोनाल्ड ट्रम्प द मखोई ओइबा मार्केट असी लेरक्तबनी यामना कनबा प्रेशर सिंग तौदुना योनफम पीनबगीदमक्ता वाफमसिंग लेपा लेतना फोंदोखिबदी मसिदा यूएस प्रेसिडेंट डोनाल्ड ट्रम्प की माइकेरिगी ख्वाइदगी यामना मरु ओइना हाइरिबा लौमिसिंग असिना पुथोकलिबा पोलमसिंग असिदा होनरबगी ओइबा मरम असी यूएसए हाइरिबा कंट्री असिदा हौजी लंगा पाइदुना लेरिबा रिपब्लिकन पार्टी मरुओइना यूएस प्रेसिडेंट डोनाल्ड ट्रम्प अमसुंग हाकी ओइना लेरिबा कांबो असिदा बोट ख्वाइदगी यामना फंगबा यूएस की स्टेट सिंगी मनुंगदा हौजी नुंग हवाई अमसुंग सोगमना चिंगबा मरु मरांगसिंग असी पुथोकपा लौमिसिंग असी अदुकी मतिक यामना इसम समना हाइरगा हाइरिबा लौमिसिंग असी यूएस प्रेसिडेंट डोनाल्ड ट्रम्प की ओइबा यामना चावबा सपोर्टरनी यूएस अमसुंग चाइना की ओइना लाखिबा ट्रेड वार अदुना मरम ओइदुना यूएस दा थमजिलुरिबा टैरिफ अदुगी ओइबा रेस्पॉन्स दा चाइना की माइकेइदिगी यूएस दगी लौरंबा सोयाबीन अमसुंग सोगम की ओइबा प्रोडक्ट असी ब्राजील दगी थैदोखिबदुना योनफम लेतबगी ओइना यामना वाना लाखिबा माकी बोटर ओइबा म्यूसिंग असिगी ओइबा पेंदबा मदुगी ओइबा मार्केट लेतबा अदु हौजिक चाइना अमसुंग यूएस की ओइना फमखिबा मिफम असिदा चाइना ना नहौनन इंपोर्ट तौरगनी हाइरबिने मदुगी ओइबा इशू अदुमदि हौजिक सोल्व तौरे मथंगदना हौजी यूएस अमसुंग चाइना की ओइना लेरिबा ट्रेड वार असिदा यामना चावबा मरु ओइबा मरम अमा ओइरिबा रेड अर्थ मिनरल अमसुंग सिमी कंडक्टर की ओइना लेरिबा इशू असिदसु यानबा वाफम खरदि लाखि तौबतब हाइरिबा मतंग असिददि चैनाइनबा अमसुंग चेयनबा करिनो हाइबा चपचाब क्लियर ओइबा पॉइंट याउजदबा तारगसु हौजिक चाइना की माइकेरी यूएस दा सप्लाई तौबा रेड अर्थ की ओइबा मिनरल सिंग असिदा थिंजिलिबा चांग असिदगी खरा कोमथोंगना यूएसए दा अहेनबा रेड अर्थ मिनरल खरा पीबा यारे हाइबगी ओइबा थाजबा सिंग पीरी अदुगा रेड अर्थ मिनरल सिंग असि सिजिनरबा मतुंगदा यूएसए की माइकेरी एडवांस ओइरबा फाइटर जेट नसिंगबा मखल मखा कया की ओइबा खुलाइसिंग साबदा चंगनिबा एडवांस ओइरबा सेमीकंडक्टर चिपसिंग असि चाइनादा पीगद्रा पिरोइद्रा हाइबगी ओइबा वाफम असिददि थोइदोकना फोंदोकपा याउद्री सानकिबा वारी अदुदा यूएसए हाइरिबा कंट्री असिना रेड अर्थ मिनरल की ओइना मथौ तारिबा पोलम असि अतोप मफमदगी फंगद्रिबा फाउबगी ओइना चही अमा फाउबदी चाइनागी माइकेरिगी यामना हेना अकनबा मोंग अमखक्ता अथिंगबसि थमलोय हाइबगी ओइबा थाजबा दुसु अदुमक याउखी पांथोखरिबा मिफम असिदा ख्वाइदगी यामना चावबा माइ पाकपा अमा हाइबा तारगदी यूएस अमसुंग चाइना हाइरिबा कंट्री अनिमक्की माइकेरिगी लाकदोरिबा मतम असिदा हौजिक सानखिबा वारी असिदा पॉजिटिव आउटकम खरा लाकपना अमुक उनदुना वारी वाताई सानगनी हाइबगी ओइबा थाजबा अदु लैबसिनी वारी वाताई सानबा हेक लेपखिबदनी प्रॉब्लम लाकदोरिबसि अदुमक नेगोशिएशन बु चथरगदी सोल्यूशन अमा नत्रगना अमदि अदुमक लाकदोरी मतंग असिदा चाइनागी माइकेरिगिसु फेंटनाल लो असिबु मपुंग फाना
ꯃꯊꯧ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯕ ꯃꯇꯨꯡꯗ ꯆꯩꯅꯥ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯕ ꯀooperation ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯊꯝꯂꯤ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯗꯤꯄꯦꯟ ꯇꯧꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤ ꯗꯤꯄꯦꯟ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠ ꯁꯣꯔꯁ ꯊꯤꯕ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯂꯦꯞꯄ ꯂꯩꯇꯅ ꯗꯤꯜ ꯀꯌꯥ ꯑꯃ ꯁꯥꯏꯟ ꯇꯧꯅꯔꯤ ꯏꯚꯟ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯐꯥꯎꯕ ꯖꯄꯥꯟꯒꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯜꯁꯤꯡ ꯇꯧꯅꯕ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯁꯤ ꯃꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯗꯦꯕꯂꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯥꯔꯀꯦꯠꯇꯒꯤ ꯆꯩꯅꯥꯕꯨ ꯁꯤꯟꯕ ꯌꯥꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯁꯤ ꯑꯗꯨꯒ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯇ꯭ꯔꯦꯗ ꯋꯥꯔ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯁꯤꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯏꯊꯍꯟꯕ ꯄꯥꯝꯗꯕꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯈꯔꯗ ꯆꯩꯅꯥꯗꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯥꯡꯖꯗꯕ ꯑꯗꯨꯒ USAꯗꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯀꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯈꯣꯡꯐꯝꯁꯤꯡ ꯍꯟꯗꯣꯛꯇꯨꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛꯁꯤ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇ ꯆꯠꯇꯨꯅ ꯆꯩꯅꯥꯒꯁꯨ ꯎꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯟ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯁꯤ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯔꯁꯤꯌꯥꯅ ꯄꯥꯝꯂꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯋꯥꯠꯂꯦ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ US ꯂꯥꯟꯃꯤꯁꯤꯡ ꯍꯟꯗꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤ USAꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯂꯩꯔꯤ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯟꯐꯝ ꯑꯁꯤ ꯀꯟꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯦꯇꯣ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯕ ꯃꯇꯝꯗ ꯍꯟꯗꯣꯛꯈꯤꯕ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯕꯥꯔꯥꯛ ꯑꯣꯕꯥꯃꯥꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯂꯧꯈꯠꯂꯝꯂꯕ ꯈꯣꯡꯊꯥꯡꯅꯤ ꯉꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯔꯣꯃꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯖꯤꯛ USꯀꯤ ꯂꯥꯟꯃꯤꯁꯤꯡ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ US ꯄꯥꯔꯁꯣꯅꯦꯜ ꯂꯥꯟꯃꯤ 30,000ꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯣꯃꯥꯅꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯄꯣꯂꯦꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕ US ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯃꯈꯣꯏꯗ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯝꯗꯦ ꯀꯔꯤꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯏꯁꯇꯔꯟ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ USꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯟꯗꯣꯛꯆꯈꯤꯕ ꯇꯥꯔꯒꯁꯨ ꯉꯁꯤꯃꯛ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ US ꯂꯥꯟꯃꯤ ꯀꯌా ꯑꯃ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒ ꯅꯦꯇꯣꯒ ꯌꯥꯝꯅ ꯀꯟꯅ ꯎꯪꯈꯠꯅꯔꯛꯄ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯊꯪꯕ ꯐ꯭ꯂꯦꯡꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯔꯣꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯈꯪꯖꯅꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯌꯨꯔꯣꯞꯇ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ US ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯁꯇꯔꯟ ꯊꯪꯕ Indo-Pacificꯀꯤ ꯂꯩꯔꯤꯕ USꯀꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯤꯌꯥꯔꯣꯝꯗ ꯑꯣꯏꯅ ꯊꯥꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯩꯅꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ Indo-Pacific ꯃꯔꯨꯑꯣꯏꯅ ꯇꯥꯏꯋꯥꯟ ꯆꯩꯅꯥ ꯁꯥꯎꯊ ꯆꯩꯅꯥ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯂꯒꯅꯤ